Agriculture, Veterinary and Animal Husbandry Minister V. Hankaleana, Nursing and Pharmacy, Healthcare, Yumini Haina, Pagapong. Ina Kulaba Manipur literature, Yokat Pamasung Mete Mayaka Handokuna, Hawal Libanahas in the Yawan Bamato Kaihana, Mr. Rajesh Yama Fondore. Anti-corruption Selangarang government employee mga suspend Tokibama di Ahumna, disengage Tokramatung Nangasi, corruption case kun mga amasu review to Hawkre. Amasung Environment Minister Anil Madhav Laikidre, Mahak Laikidabasi, Isagi, and among the Haina, Prime Minister Modi in the Fondore. Mayamu Krumzari, Adune Biribasi, Impact News ni, Aitakalamam Siamkan and Hausik Pungza, Sipawagi, Marabapau Sing, Miam the Pizari. Agriculture, Veterinary, Amasung Animal Husbandry Minister, B. Hankaleana, Nursing Hibasi, Healthcare, Yumbini Haina Fondore. Rims the Pang Tokiba International Nurses Week celebration get Toromda, Atoba Mitunglen Oikiba, Minister Wafamasi, Fondukibani. Minister Hankaleana, Maka Tarduna, Nurse ki professional si yamna model oiba professional mani, high kipakalina, nurse ki profession the sangliba musingbo, Tagat Fongdoki. Asan Mirai, Laira Anang Naidana, Sebato Bahibase, Humanity was Sebato Bani Haina, Hankaleana Makataki. Ngasiki Toromado, Train Nurses Association of India, Amasong Students Nurses Association Manipur Branch, Sinduna, Nursing a voice to lead achieving sustainable development goals, Haiba Timda, Pang Tokibani. Thorongi Manung Sana Nurse Week ka Marilena, Narang Pang Tokiba Sports Amasong Literary Event Makomatang Tara Meheru Singda, Manamatum Singsu, Yantoki. Nursing Litana, Dr. Khatanaso. Nursing care literally treatment over Nawabatoi Maramaduna after post operation Matunda nursing care Fazana literally Pramanda Septicemia Bumba Ate Oglapazai Nurses Jamna Henna Hawaii Jamna Lairaba missing patients needy people poverty Neo Lord of Mandale. Makoisingse to get Sadana hasn't a care to be Matamda, Maduki devotion. It is a service to the humanity. Aduga humanity is service, God is service ni Haina Lozeri. BA Amasung BSc Tamada Mahiru Sangyangduna, Bengali script Ladiba, Lyric Sing Mete Mayekta Handokuna, upload Taunana website Ama Atamatam the Hangdo Lagani Haina, Education Minister Chief Rajesh Yama Fongdokre. Wafamadunga Siziam hold the Pang Tokiba, Mete Irol Iek, Loin Silol, Apanulup, Milalgi, Taramatorek Suba, Mayek Sapa Numit Haina, Ming Tormaning Sing Toramga, Marilena Wangambada, Minister Haikibani. Minister Namakata Hai, Directorate of Language Planning and Implementation, Government Manipur, Kupnak Tanaduna, Metegi Iek Irolbo, Awambo Takta, Chakot Nabasu, Honagani Fongdoki. Milalna Mete Miek Sakot Nabakidamak Paikal Liba, Taudang Kayabasu, Tagat Fongdok Laduna, Government Ki, Maike de Angamating Pangani Haibagi Tazabasu Tamki. Taromaduga Marilena, Milalgi Oiba website Amasu Hangdoki, website adudi www.milal.org.ni. Website Asigi, Matingna, Mete Haiba Furup Asigi Amatangairaba, Lola Masung Mayak Asibu, Henam Miamda, Kanganaba Masung Sakot Papor Naba, Honabada Soba Taudang Am Oigani Hairi. Taromaduki Sargam Oina Milalna, Loba Mete Mayak Sangdam Nabagi competition, Namakomatang Tarlaba Mahirus, Sinkayadasu, Manamatum Pidana, Punging Tawutki. Pastor Roma, Mete Meki Ozama, Later, Makuishi Group. School Singa, Karamaya, Tambibudi, Uzai, Hakbudi, Yamaki, have a quick another committee, Portal, Karinoya, Maharahan, Saka, Karinoge, Karinoya, number of the Yari and I have a company, I have a Mayama, Saudi, again, Yinga, Yaba, BJP Singba ano walengang asigi anti-corruption cell na ngarang tongan ba government department gimi mga suspend tawkiba amasung ahumna disengage tawkraba matung asi corruption case kun mga amaso review tawkre anti-corruption cell gi screening committee na ngasinumit ing mamatamdagi chief minister secretary ta laiba shela sig office ta screening sathaba hauki
government asigi makok thongba official kaya yauna sathaki be mifam maduda senja thumjaga marilena puna case kunmanga khanaki panba yai sial asina ngarang senja thumjaga marilena case singda chena ba mioi manga suspend tawkibaglena mioi ahum mana makha tana thabak tawba yahan kidrabani suspend tawkiba official sangadudi home department gi hirom dinesh singh lc mspdcl gi cases suresh singh lcjbc Zenimsky and Ramesh Singh, attendant, Dr. O. Hiramot Singh, associate professor, Home Department gi G. Kiti Sarama SI ni, aduga makata na thabak tawba yahan kidrab official sing aduna, Mahut ki L. Loken Singh FA, M. Kunjara Singh FA, and Jiban Singh LDC ni. Since the establishment of anti-corruption cell in the CM Secretariat, we now receive so many WhatsApp messages, and most of them are of the nature of wishes, then advice, and so on. But from among them, we pick up 184 complaints till now. We have some credentials, some proof like that, and we have endorsed this to the concerned department. And from this 184 complaint till now, some IT reports has been received from the different department till now. Since the establishment Sirwili Festival Pangthopam gi marui bamba pama oidiba TNL ground amadi ground asiga thangnan leriba lambi gi phibam atugi matik fatre festival asi hauba namita nong su khibana maram oiraga TNL ground asi lekhom leinang thoktuna festival asi bu yengba lakpa miyamna kodong sadab kaya mayuk nare Sirwili Festival Pangthopam marui bamba pam ahum gi manungda ama oidiba Ukhrul town mayol da leiba TNL ground asida Sirwili Festival gi haudop namita gi hauna tongan ba Nat ki oiba jago isai kaya pangthok liba mafamni ngasi su mafam asida nungthil punga madagi hauduna umanglai haraubada tangkol nurabi yaubagi matang utki ground asi sumang lila tangkol dance mau dance maring wa dance maibi jagoi thawal jagoi na singba pangthok liba mafamni asingba yelongai dagi lerak nat ki sanabi kaya gi mami tariba laison tinsol amasung jagoi isai gi thoram singasi tongan ba mafam singdagi lakpa lam koiba sing yauna ukrul gi miyam na thawai ta na yengba pamlabasu TNL ground gi ori bipibam aduna miyam gi thamoi sogan ki ground asi da pangthok liba flower show amadi ukrul gi pothok sing oiba exhibition asi da su mi sangbagi sang hanthaki Yana hanbo in state ki thak da pangthok ba oirabasu haujik thengdari bu khodong shadaba singasi matam sana yengsil laudrabadi matang sahi ki lakadaba Siroi festival da lam koiba sing lakpa gi masing hantarak pa yabagi akibasu lairi mafam asini khogi Siroi festival gi yamna maruiba mafam ahungi manungda ama oiriba TNL ground hariba ground si phibam ni myam magic phongri ba si duga maningda laiba sina hariba festival asigi cultural gi oiba tharum kya patofam oiriba tu maba stage dudni hariba ground sigi akoi beda khogi stall kya amasu khogi ukhul gi oiba lei singi exhibition ama phom se pangthokli myam no bu phumi gani hariba phom sing asida hoji hojing ma khogi nonggi phibam phat kidaba maramna phom asida yamna chauna kudong charaba kya ama hoji hojing mayok nari mafam asida chauna kudong chadrabasu loirena mafam ase nong takibana maram morega lekhom menang amodi myam chapda yamna kudong chadaba dugi badu thengnabasu hariba festival asi yamna tangna amodi amukhak thokoi maramna myamna nong churabasu lekhom thoklabasu festival asi yaubudi dumuk lagnari lengak asina mathangi Siroi festival fawda hariba kudong chadaba singasi matik chana simin biregadi Manipur khak natana malemi tongan mafam singdagi lam koiba kiyana hariba ukul district ke chuma phajaba singasi pangmani haibasi achirba thajabani hojike nadi camera person somojit habung lonen palomjari ba ai ketame premchan impact news ukrul Works Minister Thongam Biswajitna District Mapangi DC Singda Government ki quarters Singda Leriba Miyu Singh Masak Namit Tarini ki Manungda Khangdu Uhai Kibagalena Ayav Yaudan Leshin Basing Tanthokna Bayatang Pikre Bahupurata Lab All Secretariat Government ki Leriba Quarter Singh Quarter the Leriba Miyu Singh Amasung Quarter gi Varagi Pibam Khangduk Naba Pongdokibaga Pangthokiba Mifamda Yatangasi Pikibani Mifam aduda government employees singda quarter piba yauna bara revise tawbagi matang da khanaki district singdagi sab yakiba DC sing yauna mihut singna quarter ayama phibam phate quarter kharadi ayaba yaudan lesson bamade pension fanglaba miyo singna lesson ba yauri haina minister da paudam ke biswajina laidiba quarter singasi atuma matam da semjin sajin bagalunena
साजिलगनी लोनेना सेमजिन साजिनबकी थबकसिंग अदु PWD ना पाइगनी सिंग अमसुंग तमदा लेरिबा क्वार्टर सिंग दा अयाब यावदन लेरंबा मियोय सिंग दा वार्निंग पिगनी वार्निंग पिर फावदा क्वार्टर थादोक्त्रबदी लोगी ओइबा खोंगथांग लखुटकनी हाइनसु फोंगदुकी Level in Employment Minister T.S. Radhasyamna Lamphel gi Deputy Commissioner Office da laiba State Level Department gi phibam yingsin kre amadi Level Commissioner yauna mai level official singami pham amasu pangthokre Level Office ki phibam urubada penda ba phongdok laduna staff singna office bu ishagi iyumakni haina khanma ngamdriba karigino haina minister na wahang tauki Level Department Office asi ITI complex style fata hongba yabagi kari oithokpa laibagi haibina su minister na official singa da hangke amadi DC complex manungda sagatliba department ate construction singsu minister Radhasyamna yengsinki Manipur anirak suba oina startup weekend tha sigi kuntarute ki kuni fan phawa singjamai suba market ta hawdolagani startup weekend haibasi US the based over non-profit global network amani English lisingani mapan da linkhat kiba global network asina malim pumada leriba mipum khudimakta maruina business tawba pamjaba mioi singama sung mahiro singbo entrepreneur wehenduna technology education healthcare telecommunication singba hiram kayada platform ama sagarpa ngamna bo honari hiram asige mailena Manipur press club ta pawmis nguna bamada Nivea consultancy ke co-founder Aerosil Namarakpamna Fongdokibada Manipur ki amatangairaba kalsabu malim ki thakta pukatpa ngamna ba honaba amasung business bu pamjaba mi singda anoba platform ama piba haiba pandamda startup weekend asi Imphal da hawdokpani haiba event asi hawkiba sailising ni tara marit ahan boina Manipur da hawdokre hainasu Fongdoki Hoi Manipur da ano idea leizaba masagi idea leizaraga hauba ngamdaba natraga hauba problem lei myamdo adum myamda samana face tominaraga events gi through da competition ama oina tawraga competition to gi thoba ideas into nurture tominasi hai adu gi pandam ne ko sinjabse thahum gi incubation chu tawni adu masi incubation period se da khoi gi basic startup ama haubai kai kai daka tai fundamentals myamdo startup financials oiro natraga startup ki company valuation se kamai tawi audagi idea se kamaina akhui venture capitalist ma on the pitch tawni and masi ki basic concept me am di share to minaba adoga basic concept me am the clear to bidam da khoi mating pamina sen sinjabane Numit taruni sum sathagada ba contact program hain mingthwan ba nupi masa sing oiba science motivational program ngapse hawdokre Tharamasi National Council for Science and Technology Communication NCSTC ki mating makada Manipur Science and Technology Council Mastek Masindana Palace Compound da leba Art and Culture Training Hall da hawdokibani ngasigi tharamadu sar yakiba Mastek ki director TS Surendranathna motivational program asina school ki syllabus khaktanatana mahiroi singna science subject asi karamna tamgadagi haibadu mayek singna khangane Subject asin mahirui singi tungi punsi siamba ngamna bagi tanja pibo oina subject asigi discipline khudimakta lecture singna takpi tambigani haiki loina na sai asigi jun thada manaba thim asida mahirui ni pamasa singi tawiba program amasu mastek na pangthungna ba sem sare haiki nimitaruni sum sathagada ba program asida school tara humdoidagi khwaidagi phaba mahiroi ahum punna mahiroi yangkhini thoina sar yari Oza singsiya chat unadana moi interact over aduga high medical science ki engineering science ki physical science ki mathematical science ki biological science ki science discipline khodimakta oza singsiya lecture piba aduga last day nimishida oza singsi pulak phammaga akhoi gi satri singjar moi hangning ba question hang tare ngasai oza sing akang ba field singsi akang ba agane phamdori singsi Thamoida ahoba laib angang mari Sky Hospital na hawkiba April kuma panamas kuntrada mai pana surgery tobangam kri haina Sky Hospital and Research Center Private Limited ki sirlamana khanglakli Lona thingraba laloluf kangaipa Communist Party KFCP ki tha tar khudingi puthokpa lanthing minashi aikhoi gi kalin sefong ase puthokre haina luba sing information and publicity secretary ki member in SARS S Mangalna cherolamana khanglakli sefong asida Kuntrata Laksuba KFCP ki mapok komonda lup asige president na miyam na piba yapa pauzil editorial oina kunai na hana lanai na kona BJP Hindufta amasung aikhoi ki laibak nungai ba punsi haiba sikarino
Sakwat Taurang Singamadi, Nupiki Punsida Sighting, Class of Civic Nationalism and the Future of Westia. Why should we demand for restoration of pre-Maza political status of Manipur? Historical materialism Amadi, Photo Gilamai Sing Yauri Hai. How's Matang Saida, break Matalozake, Manipur Madi Maling Tongan by E. Pau Singalun Lekoi, break the Yamna Tunanjarake, Impact News for make that review. Break Matunda, Taran Usari, Hosimakata Pauda, Miambo Ngarang Numidang, Singjamai, Police Station Manung Sanba, Liwa Lambi, Nitozam Lekai the Labor, Wahangam Samugi Yungi Tongalda, Ngarang Numidang Pompokai Lambagi, Mayok Tangasi, Miamna, Wakani from Satakre. Wakani from Madu, Lekai, Miamna, Sindana Samugi Tongalda, Satakibani. Wakan from Madugi, Wakaloy sing the Fongdorapada, Merekta bomb lang Sinbigano. We condemn armed culture Haina Taba Plecasing Sizinaduna, Pian of Fongdoki. Panbe Yavadi, Vomadungarang Nubidang Pung Taramatoi Makai Taba Batamda, Sakangdaba Singna, Pokai Lamani, Samu Haribami USC, Land Brokergi, Business Dobamu in Hari. Yumlaktana, Bom Langtana, Kotana Tobate, Yam no Ajate, Dog, Masi, the date of Vicano, Pujunga. I don't mind out, see, I'm the same copy on a quay hygienic. Police Jokoi, Masikari, Dobono, the ticket Pio and hygienic. Amoram the Moregi, Gamnom, Lentil Ground, and Garanamidang, Punktan in Makai Taba Matamda, Bom Pokai, and Kipaki Mayota, Mori the Ngasi, Ahing no Yaidagi, Punkun Marigi, Ban Kaukre. Ngasi Moregi Hill Tribal Council Co-Existence Organization KSO Yauna Civil Society Organization Singi Oibami Pamda Taudok Adabo Yaneva Fongdok Pagalun and Ban Taubagi Pidabasi Lauto Kibani More Town Danatana National Highway Suban Kawasi the Yauri Ban Manungda Medical Fair Service Dharma Karamaga Manaba Singidi Komtokanisu Hairi Kunaida Transgender Singbo Hantanamadi Tatitawina Taubiru Dabani Amasung Government Maikadagi Karitawa Yabagi Haiba Kanaraga Ahen Mamieng Sangpam Toyahaina Education Minister T.S. Radesiam Fongdo Kre Wapam Singarang Singmeron the Labor Tribal Research Institute TRIDA Hamsafa Mumbai Department of Social Work Indira Gandhi National Tribal University Gapuna Kusan Naduna Pang Tokiba International Day Against Homophobia Transphobia and Biphobia Aidu Hotki, Thorum Dasar Yaradan Fongdokibani. Minister Namakata and Hai, Manipur the Natan Labak as the transgender singna, Tiangari Bakodong Sadaba Sing, Kangdok Minaduna, Mipung Kodimak Kenabat, Leitaba, State Ama Ohenaba, Honaba de Miamgi, Mating Shangi Hainsu, Fongdoki. State Asida Handa Growth Accident Tobagi Sang Hengalali Basiki Matangda, Yang Sinbagi Dabak, Haukiba Me, Taratru the Satakiba driving license verification, drive ta, Sasinaba driving license, Muftrahum Doi, Pakapangam Kihaina Transport Department, Government of Manipur, Giselam Hairi, Luinana, Hiramasaki Asiki casing CID crime branch, the Sinakri Hainaso, Fondokli. Site Academy Amasung Cultural Forum Manipur, the Senator Nini Satagadaba seminar among us DM College Campus the Labor, Dev Literature, the Haudokre. Contemporary Manipuri poetry and its perspective, High Bahiram da Pang Tokiba seminar Asidasar Yakiba, Lamdamasaki Masuk Naraba Aiba Aibi Singna, Manipuri site Kimatangda, Wanganki. Shaliba say listening to Taranipani academic session Gidamak Delhi University da Ming Sanabaki Damak the online da form Tajin Bagi Matam Lautokre. Undergraduate course singi merit basis da Ming Sanabaki Damak Laliba Mekuni Toidagi form Tajin Bahurgani Aduga. Entrance test basis ka Oina Me Kuntrama Toidagi form Tajin Bahurgani. Luin a postgraduate program, MPhil Amasung PhD program. Singidamak Laliba Me Kuntrama Toidagi form Tajin Bahurgani Haina National Students Union of India NSUI Manipur Unit na Sirlama the Kangalali Lunana Emission Toning Bamairu Sing NSUI na Pangbu Yabamating Supangani Hainasu Kangalali. Environment Minister Anil Madhav na Ngasi Ayuk Masagi Mayum the Lakidre Mak Masagi Sahi Humpu Sukre Ngasayuk Masa Ngamdaktabadagi Ams the Pukalabamatunga Mak Hangu the Lakidabani Mak Lakidabada Prime Minister Narendra Modi na thamoy sok na nungai te Fongdorakli Prime Minister na hai Daviasi kathok pada na masar oiba miyam gi lusing amane mahak gi
mahakna akoibagi phibam ngak senanaba lakolaba thabak thoram kaya singtharaduna Prime Minister na nungai taba phongdoki RSS ka Queen Sangna Chaminaklaba Anil Madapu Haukiba Sahida Environment Minister ki fam payan kibane Mark Madhya Pradesh dagi Rajya Sabha member amani Sahi kuding August tarawam doida pangto liba athoba singin numit amadi hiang gai gini san banamita pangto liba ningol sako bagi komai asi Manipur gi oina suti oiba taragasu central government gi office singdadi suti oida ba maramna haida banamit asi restricted holiday oina lauthok pinaba Delhi Manipuri society na Donor Minister Dr. Jitendra Singh da memorandum ama pisninkre Khongthang asibu taramna oladuna mathau taba sing pang paikhatna ba honagani haina Donor Minister na Delhi Manipuri Society gi delegation da thajaba pirakre su hairi Ahanba Sangai Trophy Veterans Football Championship da Musa Mezokhul Amadi FC Imphal Mayekoibi ani semi final sangkre ngasi Kumal Lampak Main Stadium da sanakiba football tournament sigi ahanba quarter final gi match aduda Musa Mezokhul gi sanaroi ti Salam CS Ingobi masung Saitai ahum na match ki tarahum doi yangkai manga masung yangkai nipan suba minute singda Panjal amam sanduna VSAI team A thamai banbu Panjal ahum sinoda maiti ba piram laga semi final sangungam kibani Tournament asigi ngasi sanakiba ani suba quarter final dana match ki kutramanga suba minute da FC Imphal me koibi gi sanaroi TS Krishna na match ki kutramanga suba minute Panjal amat san kraba matungda match ki ani suba half ki nipan suba minute da center referee na NCDA Khongampat ki mayokta penalty kick ama pikiba adugi wahaudagi NCDA Khongampat na match makata na sanadana field dagi mapan thokiba aduna maram oiraga match asi FC Imphal me koibina tournament asigi semi final sangibani RK Fosun Developers Private Limited ki Managing Director RK Ramesu gi setang makada All Manipur United Veteran Football Association sinduna satariba championship asida veteran football team kunna sar yari hayeng tournament asigi ahum suba masum mari suba quarter final match sing Kumal Lampak Main Stadium da sanaragani Makata basana bagi pauda Manipur da pangthok liba grassroots football development program sing asi hena pakthok sakthok naba Tata Trust amasung All Manipur Football Association amfa anigi marakta yana serolama khutyek pinakre pangthok kadriba grassroots football development program sing asigi sanabada changba polam amasung coaching gi masak sing asi Tata Trust ki sedang makada amfa na sinduna grassroots coaching center mafum tara khangat kre grassroots program asida center amana sahi taruk tagi tara mari fawada leba angang masing kuntrada yangkai fawada takpi tambina bagi thaurang asida nupi masa singi oina sahi kun sada kun saruk yahangadore Amfa Grassroots Center, DSA Kaksing Center, DFA Tawal Center, DSA Sanil Center, AZSA Chiribam Center, Kripsa Nauremtong Center, Rao Laring Mamlekai Center, DSA Vishnu Center, Siko Habumarak Center Amadi nupi masa Kaktagi oina ESU Wangkai Center hariba Manipur ke tongan ba center singasida ahan ba tangka ki oina grassroots football development program asi pangthok nanaba sem sakre Tarantoi Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side football tournament Neo Sanjin Mamadi FC Yumnam Kuno ani Mai Pakre Tournament swinging as Sanaki Bani Putere Suba Lek Mets Amada Neo Naping the Sayo Sanjin Mamgi Sandaroi M Taibanganba El Vizen El Bikamzit El Sanajawama Sung El Bikas na Panjal Amam Sanduna ELC Nongadaba Panjal Manga Sinoda Mighty Bapiki Satriba People Tournament Swinging as Sanaki Bani Punipan Suba Lektana FC Yumnam Kunogi Sanaroi H Azoy Kuma TS Ram Sandra TS Ngobamadi M Romi na Panjal Amam Sanduna NNCK Nongren Panjal Mari Amada Mighty Bapibangam K Hayeng Satriba Football Tournament Sigi Makataba Lik Mets Ani Shanagani
District Youth Affairs and Sports Imphal East na sindana district level Subato Mukherjee football tournament pangthokpa horgani hairi mathang thagi ahanba sayoldagi sahi taramari amasung tarataki makhada leiba nupa masa singi tournament amasung sahi tarataki makhada leiba nupi masa singi football tournament singa sida saru yaning ba Imphal East district ki manung sana leiba school singna Komalna Park Sports Complex leiba Imphal East district ki DYASO gi office tagi akuba marol khanglabi yagani so hairi Nakalaman Imphal West District Football Association na sindana Taranipan Suba S. Birendra Singh Memorial Super Division Football League Kunmari Suba L. Sangita Devi Memorial First Division Football League Amasung L. Sunitivala Devi Memorial Senior Women's Football League Sing asi Jun Kundagi pangthokpa horgani Football League Sing asi da Saru Yaning Imphal West District ki manung sana leiba team sing na akuba marol mapal kangjibung da leiba association asi ki office tagi khanglabi yagani shu hairi Mangasuba Y. Rasmani Memorial 9A Side Men's Hockey Tournament Hockey Union Larik Mamlaikai Mai Pakre ngasi Manipur Hockey gi miang makada YCCIC konta ahalup na sindana Kumalang Park Hockey Stadium gi Astro Tough the sana ki tournament sigini pansuba lik amada Hockey Union Larik Mamlaikai na YCCIC konta ahalup panjal nipan ani da maithiba piba ngamki match asida Mai Pakraba Hockey Union Larik Mamlaikai gi Sandaroi W Robinson na match ki kunmatoi kunmanga masuk kontrak sub minute sing da panjal ahum Y Vidyanandana kunmari masuk kontrama pan sub minute sing da panjal ani aduga case Ronel A Suresh amadi Y Sinkina match ki mapan taramanga masuk kontrama sub minute sing da panjal amam san ki maithio raba YCCIC konta aloke panjal ani aduna ti Denik amadi TS Budana ani na kunithoi sub masuk kontra sub minute sing da san ki bani Tournament asigi ngasi sana ki mapan subal liktana farm ya school ki Sandaroi and Abung na match ki mapan masuk kontra sub minute sing da panjal ani aduga case Zaintana kontra manga sub minute panjal amasan kraba matung KHHC common gi Sandaroi and Prem Kumar ke Rohit amasung T zone na match ki ahum kunipan masuk kontra nipan sub minute sing da panjal amam ga sanbadagi match asi team animak na panjal ahum sanaduna draw ki hayeng satari ba hockey tournament singasigi makata balik match ahum sanagani Hauze Arobada Maraba Pamana Pizari Agriculture, Veterinary Amas Animal Husbandry Minister Vihankalena, Nursing is in Pharmacy Healthcare, Yumbini Haina, Tagapafungore. Ina Kolaba Manipur Literature Servo, Yokapama Somata Mayaka Handokuna, Howell Libana Hasinga, Yohan Bamato Tai Haina, Minister Radius Yang Anti-corruption cell ngarang government employee mga suspend tau ki mamadi ahum na disengage tau kraba matung na ngasi corruption gi case kun mga maso review tau mga pukre. Amasung Environment Minister Anil Madhup laikidre mahak laikidaba se isagi wana mangda bani haina Prime Minister Modi na pukre. Hauzi matanga saida bulletin solution jare Manipur mas malinga tongan tongan ba mafam sina thukliba I pau singidamakta impact news po mengta da lebiu